Ukhrul district ki manung san laiba Litan-Sareikhong da thokiba irang adu da Lanjenariba Kuki jogi Meeyam ngasi cycle assembly constituency ki MLA Kimnio Hangshing na Hakthengnana unaduna makhoi gi phibam Yengshinkhre Kuki NP cycle gamkai gi miyang makhada lungtin cycle amasung atai khul kharada hangba relief camp singda MLA Kimnio Hangshing na stakeholders singa loinana chatuna Lanjenariba singa unaki maduda awaba taraba Lanjenariba Meeyam na Tanggalaki ba tongan wakat sing MLA na tabaga luna na makoy sing adugi mataw taba polam singi matang daso tatok tasin tauki Lanjena duna awaba taraba imang manung imiyo sing da MLA na tauna piki ba luna na mausago kunda laita na ba tabok paket pa hauri hainasu maang na tajaba piki community singi mihut amasung CSO gi lusing basing yauna pangthokiba khanana ba mifam amada MLA Kimnio Hangshing na ing taba hanjilakna ba puna thaudang lominana ba wafam thamki lonana ma ki maike dagesu warusinama purakna ba administrative amasung community gi thakta angam thaudang logani hainasu MLA na phongdoki amaramne KSO cycle na ngasi fawba tawkiba record ki matungina Litan-Sareikhong da thorakiba irang asina maram oiraga yawlen palai jaw Litan-Sareikhong Mongkot Sepu Jalenbung Sangkai Songphel Mulam Sasat Molom Lamlai Singphai amasung Urang patagi Kuki jogi miyoi Sanipan Yangshinkhre Lanjenari hairi